आकाशवाणी इम्फाल Ngangom Kiran पाउ पाजरी अहानबद मरुइबा पाउ मुख्यमंत्री नोंगथम बिरेन हाइरी माउ इम्फाल मार्केट की फिवम फगत हनब सरकार होनरगनी सुरसानपुर जिला दा डेंगी लाइना संदोरक लेप्त्री ngasisu अनौब केस तरेट थेंगनखी सोशल वेलफेयर मंत्री हाइखाम दिंगोना सभापति ओइदुना पांगतोकपा ऑफिशियल सिंग मिफमना सेकमाई केंद्र दा हक्सेल की फिवम फगत हनब खनखरे Manipur Handloom and Handicrafts Development Corporation की चेयरमैन खोंगमान तबम इबोमसा एमएलए ना ngasi दोलाई थाबी बाराज की लैब कैनल की फिबम यंगसिनख्रे अमसुंग नागालैंड की नमित नेनी की खोंगचट राष्ट्रपति द्रौपदी मुर्मू ngasi कोहिमा दा थुंगख्रे मुख्यमंत्री नोंगथम बिरेन हाइरी माउ इम्फाल मार्केट की फिवम फगत हनब सरकार होनरगनी इम्फाल लैबा मुख्यमंत्री की सेक्रेटरिएट ngasi माउ इम्फाल मार्केट कोऑर्डिनेशन कमिटी ने सिंधुन पांगतोकपा निंगोल चाकोबगी थोरमद मुख्यमंत्री ने हाई माउ इम्फाल मार्केट असि निंगथीना समजिंदुना हेना फजब कैथेल म ओहिननब सरकार होनगनी मसिगी मथक्ता माउ द लैरिबा लौमिसिंग याइफ थौरांग मरि लेनब थबक कयासु सरकार पाइखत पहौरे चाकोबगी थोरम अदुदा माउ निंगोल सिंगना मुख्यमंत्री दा याइफ थौजाल पिरंबदा मुख्यमंत्री ना हराउब मदि नुंगाय फोंगदोखी मदुगी ममांगदा मुख्यमंत्री ने सभापति ओइदुना मणिपुर स्टेट फिल्म डेवलपमेंट सोसाइटी की एग्जीक्यूटिव बोर्ड की तरेसु मिफम मुख्यमंत्री के सेक्रेटरिएट पांगतोखी मिफम अदुदा मणिपुर स्टेट सिने पॉलिसी लिसिंगनी कुन मपुंग फान चनहननबमसु मणिपुरी सिनेमा की मार्केट हेंगनहनबगी मतंगदा वफम कया कुमना खननैनकी सुरसानपुर जिला दा डेंगी लाइना संदोरक लेप्त्री ngasisu डेंगी की अनोब केस तरेट थेंगनकी मसी थारगा हुजुक फावबदा जिला असिदगी डेंगी पॉजिटिव ओइखिबा मसिंग 95 सुरे ngasisu सुरसानपुर डिस्ट्रिक्ट हॉस्पिटल दा डेंगी न नाबमी अमा पुखलकी हाना हॉस्पिटल असिदा डेंगी न नाबदगी लायंगदुना लेरममी अमन नाब फक्की हॉस्पिटल असिदा डेंगी की टेस्ट लेमना पांगथोकली जिला असिदा डेंगी संदोरक थिंगनबा मलेरिया डिपार्टमेंट ना अकनब सेक्शन थोरांगसिंग लौखटली मियामना कांखल यावना कांगना चिकपदगी ngaktoknaba pambai khudimak नियम चुमना सिजनना बाहायरी मसिगी मतंगदा अइखोगी पाउमी की पाउदम अमा चुरचानपुर जिला दा डेंगी लाइना नाबसे हंथबा हेना हेंगतले ngasisu VRDL जेनिम्स दगी ई टेस्ट थोकपदा मियोय तरे डेंगी पॉजिटिव अमुका फंगे ngasisu मलेरिया डिपार्टमेंट ना डेंगी पॉजिटिव फंगबगी लेकाय मयामदा एडिस कांग लार्वा थीहुंबा अमुका चटले अदुगा खुंजासिंगदा अवेयरनेस सु पांगथोए आकाशवाणी इम्फाल की पावगिदमक चुरचानपुर दगी फ्रांसिस सोंगते रिदम्स ऑफ मणिपुर की फजरब जगोई सिंह ढोल चोलोम अमसुंग पुंग चोलोमना जापानी सिंह पुंगनिंग सुमतख्रै रिदम्स ऑफ मणिपुर की मियोय तरा मरीन साब मिहुत कांगबो मना ममांग थागी कुनमा पनगी कुंथ्रा फावबा जापान की कोयोटो द पांगथोखिबा अहानबा इंडिया कोयोटो मत्सुरी फेस्टिवल सरुक याकी मिहुत कांगबुदुबु लुसिंखिबा रिदम्स ऑफ मणिपुर के सेक्रेटरी राजकुमार सनातोम सिंहना आकाशवाणी इम्फाल हाई फेस्टिवल अदु जापान लैबा इंडियन चैम्बर ऑफ कॉमर्स ना इंडियन कंसुलेट ओसाका की मटेंग लोइना सिनखिबनी फेस्टिवल अदुदा रिदम्स ऑफ मणिपुर के आर्टिस्ट सिंह उठखिबा परफॉर्मेंस सिंहदा जापान के मियामना अंगकपग लोइना येंगदुना थागतनकी फेस्टिवल अदुदा सरक यारुबा रिदम्स ऑफ मणिपुर की मिहुत कांगबु असि ngasi इम्फाल हलकले खोंगचत असि मतंगदा राजकुमार सनातोम मना असुमना हाई Indian Chamber of Commerce Japan da leibasina Consul General of India Osaka Kobe gi matenga loinana haukiba October tang kumapan amasung kunthra da Kyoto da leiba Umi Koji Park masida First Indian Matsuri Kyoto Festival handaki festival sida yaurisi अखोई रिदम्स ऑफ मणिपुर दगी रिप्रेजेंट तोबा अदुगा हैदराबाद दगी क्लासिकल डांसर सोनाली हना अमगा जापान दा सेटल तोबा इंडियन सिंग अदुगा जापानीज इंडिया की कल्चर अदुगा योगा की ट्रेन तोबा मयाम अमा अटेंड तोबा फेस्टिवल नि यामना पॉपुलर ओइबा मै कोयोटो की पार्क अमनी
ꯑꯗꯨꯗ ꯑꯩꯈꯣꯏ ꯔꯤꯗꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏ 13ꯅ ꯁꯥꯕ ꯇꯤꯝ ꯑꯃꯅ ꯁꯔꯨꯛ ꯌꯥꯖꯕꯁꯤꯗ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯐꯪꯖꯔꯛꯏ ꯂꯣꯀꯦꯜ ꯖꯦꯄꯅꯤꯁ ꯑꯣꯗꯤꯌꯟꯁ ꯗꯦꯟ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇꯨꯔꯤꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯑꯗꯨꯒ ꯏꯟꯗꯤꯌꯟ ꯁꯦꯇꯜ ꯇꯧꯕ ꯑꯗ ꯖꯄꯥꯟꯗ ꯀꯣꯌꯣꯇꯣꯗ ꯁꯦꯇꯜ ꯇꯧꯔꯕ ꯏꯟꯗꯤꯌꯟ ꯃꯌꯥꯝ ꯑꯃꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯕꯤ ꯑꯗꯨꯒ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯌꯥꯝꯅ ꯐꯪꯖꯔꯛꯏ ꯃꯈꯥ ꯇꯥꯕꯗꯁꯨ ꯃꯣꯏꯅ ꯏꯟꯚꯤꯇꯦꯁꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯛꯏ E-Granthalaya 4.0 and Automation and Networking of Libraries haiba hiramda Manipur University da namit humni chupna chatharakpa jati thaki workshop ngasi loisinkhrai workshop adu University asigi Library and Information Science amasung Manipur Bidhan Sabha gi Secretariat na National Informatics Center New Delhi ga khusamna duna sinmani namit humni gi workshop adu gi manungda akhang ahi kaya na wa ngangki workshop adu da Manipur University RIMS KBS Sainik School JN Dance Academy Art and Culture masung nailit na singbadagi lakpa miyoy nipu mga na saruk yaki Rajya ki Horticulture masung Soil Conservation Department ki makhada jiribamda laiba Kaju Badam Sakut Thorang Loisang Cashewnut Development Office na sinduna ningtham thagi maru marang sing yanthokpagi thorma ma pangthokre Kaju Badam Tilho Hawai Asangbi Kobi Felendri amadi Khamen asinba yauna tongan tongan pambi singi maru marang sing yanthokki Thormaduda Horticulture Department ki akang ahi kayana wangang ki tabiriba pawasi Akashvani Imphal dagini Sekmai Kendra ki manung dalaiba PIC amadi CIC singda hojik watuna leriba doctor amadi nursing mention abagi matang da ngasi social welfare mantri haikam dingona sababati oiduna pangtokpa official singi mipam amana kumna khanane nakri Imphal gi News Secretariat laiba mantri gi office ta pangtokkiba mipam aduna Sekmai CIC da ICU amasung tele ICU install tongnobagi matang da su khanaki Mipamadada Imphal West Jilla Chief Medical Officer Tele ICU Manipur Unit ki mihuching amadi CIC Sekmai amasung CIC Kurkul gi mihuching su saruk yaki Manipur Handloom and Handicraft Development Corporation ki chairman Khongban Tabam Ibomsa MLA nangasi Dolai Thabi Baras tagi Pungdong Bonggi Itam Turel Phau gi marakta lairiba Baras asigi lab canal gi phibam yangshin khrei yangshin ba khongchat asigi matang da Sri Ibomsa na Akashvani Imphal da hai canal asi kumchi sahidagi ising thaba hore punna kilometer 13 lom sangba canal asigi mafam kharada samjin gadaba wat pa khara lairiba du yangshin ba chatpani mathangi low panba nangnana ba lab canal asi phajana samjinduna ising ningthina piba ngamnana ba honari Ringasi akoina yengsalibasi akoigi dolai thabi beres dagina koi itam turen phawba sidaida sangibasi kilometer 13.3 ni hariba canal si handaki season dugi hauna fajana ising thaba hore adumaku marang marakta leiba waterfall gumba adagi amu koigi slab carver gumba hap kadaba khokadaba semjin sajangada khar watpa adugi dugidu ngasi si akoigi water resource department gi koi ani aduga surveyor maga loinana koi ingjanbagi khongchani chalisi inana dolai thabi bere sisu hujiksi satar singsida bera nunga laibana maram moidana koi function fajan tawdoba aduna hujiki laiba lin season sida masi fajan sanjal horoga mathangi lakadaba season sida di sing fajan piba ngamnana bidongta sumba ingjan khongchasi chat Imphal East ki Khurai laiba Siri Siri Gaur Gobind Girls College tengasi residential camp ama haukre Thormaduda Manipur University ki NSS ki coordinator Dr. Maibam Nodichan yauna sagnar bamyoy kayana saruk yaki Thorum ki saruk ama oina lamlong kaithelda lamtu sengba ki thorma masu pangthokki Assam Rifles ki Chorchanpur Battalion na Chorchanpur ki Aina Village da football ground ama samjin bagaloina na sana khona ki polam sing sumating pangkre Assam Rifles ki pauna hai khongthang asi Friends of the North East haibu wakalonda mapamadu ki naha singbu haksang phaba amadi sana khona gi lamda hena pukning changhana ba paikhat ba khongthang amani Amaromda Assam Rifles ki Somsai Battalion sinduna Ukhrul Jilla ki Somsai da Cyber ki lamda miya mubab tahan bagi thorma ma pangtokre thormadu da akhang ahi singna wa ngangduna mobile phone amadi computer sing cyber attack torpadagi ngakthokna ba wafam kaya ningthina takpi tambiki Battalion si kangbona ngasi Poi village ki isaugi awaba nanglaba imung singda tengbangi polam singamadi selgi tengbang pikre Assam Rifles ki Khuga Battalion asu Vigilance Awareness Week ki manung channa Vigilance Awareness Gram Sabha Chorchanpur Jilla gi mafam kayada ngasi pangthokre
Manipur Horse Riding and Polo Association Sinduna Sathariba Kuntra Taruk Suba N Hazari and Dr. N Tombi State Polo Tournament ki ngasi sanakiba match samada Lamphel Polo Club na Kuman Polo Club pu Panjin Taruk anida thoikre atopa match samadana CRPF Polo Team Langjing na Moirang Polo Club pu Panjin Nipan Taruk ta thoiki Lamlong Thongkhong da laiba artificial tub ground sathariba chahi 13 makhagi nupigi Khelo India State League as sanakiba match amada Young Welfare Club na United Pukau Sports Association bu Panjin ahum sino da thoikre ground asimakta da sanaba topa match amadana Women Football Academy na FC Imphal bu Panjin ahum sino da thoiki District Sports Association Bishnupur na sinduna Bishnupur ki mini stadium na chathariba taramanga suba Manipur State League as sanakiba match amada Young Physic Union amasung North Eastern Sporting Union Panjin amamam chanaduna draw chatkre ground asimakta da sanaba topa match amadana Kaino Library and Sports Association na Mobanlai Athletics pu Panjin ahum amada thoiki Akasbani Imphal lagi pau tabiri Rashtrapati Draupadi Murmu numit nini ke Nagaland khongchat ngasidagi haukre Srimati Murmu na Kohima da laiba Assam Rifles ki helipad hek tungbaga Rajapal Professor Jagdish Mukhi Mukhyamantri Nephew Rio Upamukhyamantri Y Peton amasung Chief Secretary yauna makok thongba official singna harau tayamna okhi Mukhyamantri Nephew Rio na hai Rajasida Rashtrapati na lakliba khongchat asi mahak sarkar na taramna wa amasung thagat pa phongdokli Srimati Murmu na tungan project kaya virtual oina sangha ki masung jatra hunki project sing adugi manungda Pradhan Mantri Gram Sadak Yojana gi lambi sembagi project sing yauri Pradhan Mantri Narendra Modi na hairi COVID laichat ki matungda malem gi miyam na Bharat ta miyang thamnarakli Bengaluru da ngasi pangtokpa Invest Karnataka Global Investors Meet virtual oin hawdok aduna Pradhan Mantri na hai Bharat sel thada bahibasi Ganatantra da sel thada bani masi malem hena safaraba grahama ohena bagi lambi da khong thangjin bani mahang na hai lebasi da sel thada ngana bagi damak anobu thausil thorang kaya puthokle masigi mathakta kendra sarkar na maru oibu warip kaya lawduna aina madi chana kangnon singsu semdokle mahang na hai malem masigi phibam tapna soksilak labasu Bharat ki oinadi nongmo gi langbe hengalakli Masi laibak asina Ganatantra Satpa laibak ama oirubagi mahini Anawu thausil thorang kaya puthokpada natana laibak asida potchai shabagi lamda singthaningai oibu pandup ama sangsin mangamlakli hanasu Pradhan Mantri na makhata na phongdokki Enforcement Directorate na Jharkhand gi Mukhyamantri Hemant Soren bu illegal mining case ka mari lena na masil hangnabagi damak hayeng lakna na basamon thakre Sarkar gi pauna hai agency asina Mukhyamantri Soren bu hayeng ayuk pung 13 makai da Ranchi da leba masiga office da lakna na bakhangan ki masigi damak Enforcement Directorate na Rajya Police ki DGP masung CRPF da Ranchi da leba Enforcement Directorate ki office ki koibada ngak senbu ki thabak kankat anan na bakhangan krai Rajya Taruk ki Vidhan Sabha Kendra taretta hayeng mar ki mikhal pangtokani Vidhan Sabha Kendra singadu Maharashtra gi Andheri East Mokama amasung Bihar gi Gopalganj, Haryana gi Adampur, Telangana gi Munugot, Uttar Pradesh ki Gola, Gokranan, amasung Odisha gi Dhamnagar ni Bot masing thasi ki tarukta thigani. RBI ki Governor Shaktikant Das na hairi leibak asigi currency ki itihas da e-rupee launch tawkibasi singthaningai oiba tangkak amani. Masina lalol iti ki thabakta sel kaitok kashin tawbut chawna kanaba piragani. Federation of Indian Industries and Commerce amasung IDA Banking na punna sinduna Mumbai da pangtokpa feedback 2022 da wangang na duna Sri Shaktikant Das na hai RBI na Central Bank Digital Currency ga mari lena wafam khudimaki waroishin purakpa pami mathang sahidadi Central Bank na digitized torba Kisan Credit Card loan mapung phana pinanaba pandam thamli aroibada maroyo pau amohanna Mukhyamantri Nongthamam Biren hairi Mau Imphal market ki phibam phagat hananaba sarkar honaragani Sursanpur jila da dengi laina sandorak leptri ngasisu anauba case taret thengnaki Social Welfare Mantri Haikam Dingona Sabapati oiduna pangtokpa official singimi phamna Segmai Kendra da haksel gi phibam phagat hananaba khanakre Manipur Handloom and Handicrafts Development Corporation ki chairman Khongban Tabam Ibomsa MLA nangasi Dolai Thabi Baras ki lab canal gi phibam yangshin kre amasung Nagaland gi nominee gi khongchatta Rashtrapati Draupadi Murmu ngasi Kohima da thungkre Paulo Jere